Manipurda lo leitabagi phibam leiribase yengsinbiyu haina outergi MP Dr. Fozena Parliament pukhatkhre Manipurda thamapan hena mita yamade kukizo anigi marakta satharagli bahana sunabasina maram oidaga state asi lo leitabagi phibam da leiribase Union laigang na pungning sang na yengsinbiyu haina outer Manipur Parliamentary Constituency gi MP Dr. Loroho S. Fozena Lok Sabha Union lainga ki pungning singsinkhre Mamang thagi kuntraga mathoidagi satharagli Parliament session asigi ahoba numitta President Draupadi Murmu na pikiba address ki motion of thanks ta Magna Manipur gi MP ama oibada natana NVF ki maikaidagi mahut siladuna wafam singase ngarang parliament ta phongdokibane President Draupadi Murmu na parliament ta pikiba warol adubu thagatpada mahaksu saruk yakhe adubu President na palamdaba wafam gi matangda sumang na house ki pungning singsiladuna hai Manipur da thokliba thamapan helaglaba hana sunabagi thokdok singase athuba matamda loisinggadabane Manipur lo leitabagi phibam da leiragliba sina maram oidaga miyamna leibak asagi constitution amade laigak ta thajama manglakle haidaduna union laigang na pungning sangna yengsinbagi tangai fadaba leire haikhe mahangna makhata na phongdokhibada Manipur da hana sunabagi thokdok singase lebanduna rule of law lehenba mathau tai amade tangdu leitaba hanjilhangadabane Manipur da hojik ingtapagi mathau tare maram asina state asida amuganna mahusagi tangdu leitaba phibam adu lagallu haikhe Dr. Fozena Makata na hai President na piki bawarolda maruay na Chandrayaan 3 G20 Thagi kha thangba polda India gi tricolor firal yungkhiba 5G na chingbagi matang da pankhiba sing adu budi mahang na thagat pa masung nungai ba phongdokhe Laibak asigi Prime Minister Narendra Modi na handak Ram Mandir sangakhibagi thoram pangthokhiba busu mahang na thagatladuna nungai ba phongdokhe Adum moinamak religious minority singi mathakta satharagli miot minay singa sidi leban gadabani amade Miyoy amana ningtamna amade akiba phawdana chaningbba laiding satpabu mapung phana yahanna mahangna union laiga ki pungning singsankhe aduga chahi 18 suraklaba naga peace talk ki solution gi matang amasung awang nongpoki atai political group sing maruwaina Manipur gi su group sing gi solution gi matang dade President Draupadi Murmu na palamdre hai khibaga loinana athuba matamda lisang sina chatharagliba naga peace talk ase nakal animang na yaba solution ama purakna basu taksankhe